Relief camp singda sangjapam lauduna lairiba inmate singi phibam Supreme Court ki judge singna yengsinkhre. Numit nini ki khongsata Supreme Court ki judge mangana saba awangba thaki team mamanga se Imphal ki Bir Candidate International Airport ta thunglakhibaga loinana relief camp singda sangjapam lauduna lairiba inmate singi phibam judge sing asina hakthengna yengsinkhre. National Legal Services Authority ki executive chairman oibata natana Supreme Court ki judge su oiriba BR Gabain alusingkhiba team maduna Imphal ki airport ta thunglabaga High Court of Manipur ki Justice D. Krishna Kumar, Chief Secretary P.K. Singh, DGP Rajib Singh amade atay mapok thongba official kayana airport manungda makhoibu taram okay. Ngasi thonglakiba Supreme Court ki judge manga ki team maduda Justice B.R. Gabay yauna, Justice Bikramnath M.M. Sundres, K.B. Bishwanath amade Justice N. Koteswar yauraki. Adubu khongsat asida Justice Surya Kanti di yaurakhidre. Imphal ki International Airport ta ngaihak leiramlaba matung team masina Sursanpur tamna helicopter da satke the Timaduna Sursanpur ge Tuibong the Ladiba headquarter 27 sector Assam Rifles the Thunke Tungda Sursanpur ge Tuibong the Pangthopa Legal Services Camp Health Camp Legal Aid Clinic Amade Relief Camp ki Polam Singyam Thokpagi Thoram da Sarugya Khibaga Loinana Tungda Timasina Sursanpur ge Mini Secretary da Su Satke Ngasigi Sursanpur ge Khongsata Duda Justice and Koteswar di Khongsata Duda Yaukide Adumakpo Timasina Moirang College ta Hangliba Relief Camp ta Jingsinba Lakpada de Mahaksu Sarugya Gani Hairi Arambai Tingol na Mukesh ki Khongol liba hawkhre hawkiba March 13 tagi mayamdagi thokibadagi ngasi phawba mafam khangdana mangkhaba kaisampat lemajam lekaidagi luang them Mukesh phangnaba tongan mafam singda Arambai Tingol gi thomi singna ngarang thi humbagi thabak sathakre ngara Arambai Tingol gi unit kungani panamade unit amagi thomi sing loinana imung manugi miyoi sing punna thibagi thabak sathake adubu phangba ngamkide amaromda miyoi bagi minungsi yenglaga tekta kaidana thadopira ohaina Mukesh ki apokpa luang them gyandro das na phongdorakle Center dagi lakleba Central Scheme sing asi maming tagi oina photo khara thagalaga lokthoknaba hona gumsi haina MP Bimol na phongdorakre District Administration Imphal East na Sindona District Development Coordination and Monitoring Committee gi manungda mipham mangasi Porompat DC Office Complex Panchayat Baban da pangthokre thoram aduga mari leinana Lok Sabha gi MP Dr. Angomsa Bimol akoi jamna phongdokkibada Center dagi lakleba Central Scheme sing asi maming tagi oina photo khara thagalaga lokthoknaba hona gumsi Tharagliba scheme singasi mapung phana thabak oina pangthoklabadi kanaba phajana phangane loinana district administration amana adu haire haiduna piraglabasu ningthina verification tawraga scheme singasi paikhalabadi lamdam masida leiriba sakthong phithongdraba kaya asi sauna kokhanba ngamgani loinana hiramasugi matangda thabak tawriba official amadi mari lenaba khudimagna matamgi matungina district administration da mathau taba information gi damak kaurakpada thauna leina amadi mari lenaba I pau pi basangi haina phongdokki ngasigi thoramadu da Kundrakpom AC ki Congress ki MLA TS Lokeswar Deputy Commissioner yauna makok thongba district asigi administrative officer kayana sarugyakhe kar ani huranba miyoi ama phare tongan mafam singdagi huralaga loksenduna thamlamba oigani haina chingnaba kar ani Manipur police ki kangbuna sathakiba drive ta Thobal district ki Long police station na konba Usoipopi area dagi ngarang phagat pangamle hari pawasina high police na phagalaba kar ani adudi angobo masugi Maruti Swift ZXI registration number ML04D1580 amadi green masugi Maruti Swift BXI registration number WB02AF6824 ni hari Sursanpur da numidang pung mangadagi nahasing mayamdagi mapan thuhandaba topa village lansen dona changbagi athingba thamkhre Sursanpur da thokliba irang asi maram oiraga irang na phibam asilak sinduna mahausa gi phibam da hanjilakna bagi matangda DC Sursanpur na lusingduna tongan ba village sep amade village authority punna phamina duna wafam kaya khanabaga loinana paikhalaka da bathabak thoram singi matangda warisana khre warisana badu da numidang pung mangadagi nahasing mayamdagi mapan thuhandaba amade atopa village lansenduna changbagi athingba su thamkhre warisana badu da Sursanpur gi Nehru Mark ta leiba ECT Hall da ngasi nongtil phawba pangthokibani wari sanabadu da hiang tam lamka selmat jenhang lamka amadi rengkai gi sip sing village authority gi executive member sing amadi Manipur government gi maikai DC Sursanpur SP Sursanpur amadi Tuibong subdivision gi SDO sing sarugya khe wari sanabadu da Sursanpur da hojik oiliba charang nabasi gi matang da kupna khanakhe loinana Sursanpur amadi masigi akoiba mafam sing da mahausa gi phibam da
hanjilaknaba honabada nupisingna maruoina numidanggi matamda lauriba thabak thoramsing adu makha tana sathanaba khanakhi numidang waram pung 5 dagi naha oibasing yumdagi mapan thokhandana mayumda laihanabagi matangda wari sanakhi nahasingna numidang waram pung 5 gi matungda masa gi village manungda leigadabani amadi atopa village lansindun sangbagi athingba thamba haina ngasi wari sanaba duda yaukhiba village chief amadi village authority na punna amatoini yanakhi Churchanpur da tholiba irang sina maram oiduna mayum makai thadokuna chena kraba sing masa gi mayum da hanjinnabagi matangda paikhatkadaba thabak thoramsing gi matangda sukumna khanaki loinana village authority singi apamba singi matungina social media da tholiba pawsing asigi asum aran khangdoknabagidama police control number 6909161233 hangdokre hari Nagaland gi Yasem village da African swine flu paktangna sandorakpa maramna Manipur da su section thorang lokhatpham thokle haina UCM na phongdorakre Manipur gi yumthangnariba Nagaland state gi Yasem village da African swine fever paktangna sandorakliba ase section thorang Manipur lenga ki mari lenaba department na lokhatpiu awang sekmai area phawraka national highway 39 Imphal Dimapur lambi asida ahing nungthil naidana sa yen pusilakli asina maram oiraga lamdam asomgi sa yen maroina ok loijariba lawmi singda mipaiba Pokhale, Maroina Mapandagi Pusilakliba Science Sing, Malilena Department and Nintina Sek Tobiu Haina, United Committee Manipur UCM gi Awang Sekma Unit ki, Chairman Ayangbam Suresna Press na Thadropa Serolam na Haidi, Serolas na Hai, Oiba Piba Masida Veterinary Department, Manipur na African Swine Fever Asige Section Thorang Sing Lomi Singda, Mayek Sang na Kanghan Biu, Loinana, Awang Sekma Amati Akweba the Ladyba, Miam Lomi Sing the Su, Awareness BB-dana, Tangai Pada Section Thorang Sing Paikat Biu Haidi, Kuki Sing na Kurkul Saba Lekai the Labor Mio Amagi Lopamda, Tractor Season Aduna Low Koiba Madi, Flag Yungsilambagi Photo Namluba Lopu, CRPM na Paraga Police the Senacre. Masagi Lopam the Kuki sing na tractor season aduna low unaba koidokle amadi flag yungsile haba paw tabadagi Kuki sing na yungsilamba flag ki photo namluba lawmi ama Kuki sing gi khulmeya nagna sangsile haibagi maralda CRPF na pharaga police ta sinarakre police na sulawmi adu lokap ta thamjinkhre hairi paw se sina phangba paw gi matungina di haire ba thawto ase ngasi ayu Imphal West District ki Segmai police ki manung chanba khurkhul saba laikai baning da thokibani paw sina hai khurkhul saba laikai dagi lawmi ngangbam Ranjit Elias Tomba sahi nipugo humdoi apokpa NG Tom Singkawe mahaki lokpamadu khurkhul saba laikai maning amasung Kuki khul lairei pokpi samphai ga thangnabada leibane mahaki lokpamadu mamang sahidagi Kuki singna tractor season aduna khaidoklaga law uba hokibani hairi adubu mahak masagi lokpamadu Kuki singna makoi gini haina flag yungsilam le haba paw tabadagi aphapata khangdana ngase ayuk pung 10 makharom tabada matonta maphamadu ja chalaga mobile phone dagi photo kapkibani hairi Kuki singna yungsilam bani hariba flag singa do photo kaplingaida Mahaku CRPM na Kuki singa naknaba maphamda changsilak haibagi maralda phakibaga loinana Mahaku 57 Mountain Division gi person singda sinake masigi matungda 57 Suba Mountain Division na amuk Segmai Police Station da puraklaga khusinarakpani haidi mahana mathwai chakna namluba photo sing madudi 57 Mountain Division gi person singna muthatkre haidi laifam taret ki iru iseng amadi leibak laisa miyamda phanghalagani haidi Laining Thoksana Mahi Temple Board ki ningol loisang gi chanura taret na senglaba laifam len taret ki Ikol Singdagi Iru Iseng Soktuna Amadi Lebak Laisa Lauduna Lakliba Sajibu Noma Panba Seraugi Mangoinana Miyamda Panghanaba Sem Sare Haina Laining Thoksana Mahi Temple Board Tagi Pangba Paugi Source Amana Haidi Pau Sina Hai Laining Thoksana Mahi Temple Board ki Amaiba Amaibi Pena Amadi Lusing Bulusing Bising Yauna Iru Ising Amadi Lebak Laisa Lauruba Laipam Sing Adudi Puruk Saubi Ikon Kanglagi Chingkai Ikon Marong Khong Ibutopa Khangba Ikon Nungai Ikon Lai Ikon Amadi Lilha Khong Ikon Asini Haidi IDP single lemna hidak langtak phangan kre National Legal Services Authority ki miyang makhada Manipur Legal Services Authority amadi District Legal Services Authority Imphal East District Administration Imphal East Directorate of Health Services Manipur Family Welfare RIMS amadi Geneps kapuna khusamnaduna nomagi oiba legal services and medical care mamangasi Sawombung Gate Community Hall na pangtokre National Legal Services Authority ki Executive Chairman oibata natana Supreme Court ki Judge su oiba BR Gabaina virtual inauguration tawduna pangthokiba thoramaduda Imphal East District ki manungchan leiba relief camp ki mioisingna masa gi oiba legal ga mari leinaba mangkiba document kya phanganbagi kodong chaba amadi layeng ki oiba kodong chaba kya su phanganke thoramadu ga mari leinana National Legal Services Authority Imphal East ki Chairman Lalaima Ningthaujamna haikibada ngasi mafam kya da paksana pangthokliba legal
Services and Medical Camp asi maroina relief camp singda leiriba mioi singda ahenba miyeng thamduna makoigi mangkraba maroiba document sing araiba moongda phanghanaba department singi mioi singa khusamnaduna pangthokpani masida sunatana relief camp ta leiribi nupi angang singna tinjang kaijang daba masama ofaba mioi amamam oinaba hidak langthakpiduna mathau taba tengbang sing phangali haina supongdoke Kangpokpi Bojang village tagi khulai kya phagat pangamkhre phelengsingi akoibada saramba bunker mari mai thadokuna mangankre Security force na tongan mafam singda operation sathaduna khulai phagat pa amade ain kain saramba bunker sing sidoktuna amadi mai thadokuna manghan ba leptara chathare ngarang su Kangpokpi district ki new kaithelmabi police station na konba and Bojang village ta chathakiba operation da Kuki khulai paiba singna lo senduna thamlamba oigani haina singnaba khulai kya phagat pangamkhre hairi police na hai operation atuda 7.62 mm SLR ani magazine ani .22 ki pistol ama magazine ama improvised mortar pompi ama country made 20 mechanism rifle ani mortar bomb taru 7.62 mm round nipan Motorola handset ama phagat ki hairi amaromda police CRP BSF ki apunba kangbu naso ngarang Kangpokpi district ki Saparmaina police station ki manungsan ba pheleng singi akoibda chathakiba operation da singsang adu ki tongan ba mafam singda ki singma saramba bunker mari tugai ki bogolidana mai thadoktu na mangan khre hairi